Hello, I giving Boboy na may rakpam. Nahanam pumas di sorgi wapaw tana bagida maglakpiba ang sige magkatagachari. Agi prathna di nahak na takdi ba wapaw ang sige mapal na isor buhay na nungsiba amasung mahaki mi aduga mahaki singlup buhay na nungsiba sini. Diba hak na nahaki na pamda nolukchoning ba dudi nahak na takdi ba wapaw asina. Nahak na nahaki singlup ta pipam thok pa nahaki commitment amasung nahaki singlup ki luching ba singi makapon pam thok pa adugi mahuti silhandigan. Adu ba wapaw sige mapal na. Naging lupa hinanong siba, naging luching mo singbu hinanong siba, at quite maruoy na, isori matik mga agdang magtihing ba punsi da chakot pa adu, eki pratana ni. Ibang umaki wapaw, taminas. Kalun na isa Bible Singh adu Mark nung tarag humdoy pada kun gamari dikin kun trag matay da hangdok pi Mark chapter 13 verses 24 to 31. Sorry why na mataw sigum na haidon lay numit sing adu da awana agi matungda numit pumam sinhan gani aduga tha na masagi mangal piroi Atiya gi thawan michak sing tarakani atiya nong dolgi pangal sing nikhan gani matamadu de migi machani pa aduna akanba pangal masung matik mangal gawin na leichin de lenglakkani khon u gani adudagi mahak na mahaki dut sing tarak tuna mahaki khando khraba sing bu nungsit mari de or maike mari de malem gi aroi badagi amasung atiya gi aroi ba mafam dagi khomjin gani Hojik hait pambi dagi panda masi khangzelu masigi masana yening hulaklaga mana palak matamda nakhoi na kalen tha nakselak le haiba khangi matod gumna nakhoi na pumna magasi thokpu urabadi masi nakle haibadi thongjin yaure haiba khang ai nakhoi ta sengna hairi pumna magasi thoktriba phawba miron asi supmang mangloi Atiya amasung malem mangki gani adu aigi wasing de supmang mangloi masi sorgi wahine prathana those isorgi mateng Jesus sagadale bekhogi pam sung isor nahaki wahi sigi mapana eikhoi da wangang bi Naki wahai sigi mapalna eikhoigi punsida wangang bi eikhoigi thamoi da wangang bi eikhoigi wakhal da wangang bi eikhoigi Aphaba da khangna wakhal lon sing bi bungon hana wangang bi Naki wahai ase eikhoibu khanghan bi amasung bhap ta han bi eikhoigi wakhal gi amasung khang bi khakting na tan eikhoigi punsi gi dama Naki wahai sigi mapalna eikhoida Khristgi ut bi maki wahai amasung maki wasak basing hena eikhoida chelhan bi Prabhu ibungan haki wahai sigi mapalna pap sing amasung papi sing nolughan bi Thajabasa sing bu thogat bi amasung semgat bi singlup asi bu ibungan hakna semgat bi Prabhu sunaki wahai ase tap matamda iyat kadaba sing dagi wakhal gi amasung mapan gi amasung manung gi ayat pa khudimuk sing ibungan hana khabu kan biduna naki wahai ase khangnaba Punsigi wahai ase kaurang bulun na Thajabasa da khabi mateng pangbi Prabhu naki thawai sing akan mathabuk subi bada subi Prabhu aruba naki wahai sing ase mayek sing namsung chumna bhap Thajabasa da khoi mateng pangbi nana hai ko mateng pangbi naki wahai ase chumna sengna masung chamna haidok chana bagi damakta Prabhu khoi mateng pangbi ya ki mateng pangbi Yesu Khristgi mini jeri Amen Thajabasa now sing Eikhoi hojik hingliba taibang pa Eikhoi hojik leiba samasa se papna maksilaba taibang palni amasung samasni Aduga eikhoi
papna maksanba amasung papna kusillaba samas amasung tebang palam oibana maram oiraga aduga haiba samas da nang amasung I thajaba amoina hingbo oiba taragasu eikhoi punsi dasu haiba duna maram oiraga sokpa amasung thengba jaga sing leitaba natte Christian oiba taragasu haiba pap sing papna maram oiraga thokpa mahai sing amasung samasya sing khudong chadaba sing eikhoi thengnai kan bibe phange haiduna patoi kokpi phangle haiduna papna kusillaba amasung papna maghallaba tebang pal asidagi awaba khudingmak singdagi amasung ning bakakaiba khudingmak singdagi ningkha tamba eikhoi oide tebang pal se ko hingba matamda wakhal waba matam singlei sarangna matam singlei mai thiba matam singlei eikhoi sagi mai thiba adu eikhoi akoi badalai mi singi mai thiba chilnaugi imung manunggi len thajaba ama oina pap kalan thengnabagi pap kalan thengnaba matamda khumang chausan bese khongkap ahum mamang na thangalaga khongkap manga maning da hanba matang sing sedum yawe adu haib adu gumba matam sing khudingmak sing aduda thamoi sonthai ning bakai even ko ki thajabagi punsigi matang le phaba khoi wahang heke khangi puning hanthaba matam sing lei kappa matam sing lei thamoi kai bagi pirang sing taba lei hajian hai khraba khudingmak sing adu maham sida teliba khoi khudingmak ki na khoi khudingmak ki punsi de hiram amma natraga amma da chumam gani phana kui na wakhal khal da oi batargasu mamang haugrab haptagi numit sing adugi marakta thamoi kaiba puning hanthaba pap kalan thengnaba pap ta pisin bana maram oirak aduna thamoi kaiba tongan bhiram sing aduga asigumba awaba anangba thamoi kaiba amasung pirang hanthaba puning hanthaba khudingmak sing se papna maram oiraga amasung eikhoi manungda leiba pap sing asina maram oiraga eikhoi thajaba eikhoi oiba eikhoi da phaholiba khudingmak sing ase eikhoi Christian amane haibagi sakhi di amane Christian amane haina hairaga asigumba lanpham amata de hingda boiba taragadi asigumba pirang amata tahda boiba taragadi singna ningai ningba kaiba tukthaba thamoi kaiba pirang papna maram oiraga mammi singi pap eikhoi sagi pap khudimok sing aduna maram oiraga dharma chenbagi punsi du hingna bhona matamda haiba khudimok sing eikhoi lonamak thengnai karigumba matamda eikhoi punsi gi wahan thokta phabo khoi wahang hang matam singlei aduga Christian sing marakta su thajabagi punsi ani hingak mata karino aina tawrise aise asing with Christian la asing magi engondagi isorgi matik mangal da phangbra adugumna wahang hang matam singlei adu basigi lan thengna basing asigi milugi pirang sing awaba sing puning hanthaba sing ningba thungdaba sing amasung eikhoi mapung phaning badu phaba ngamdaba punsigi jaga sing haiba khudingmak sing ase eikhoi na isor pa hanba punsi hingba matam dasu sinubi thajaba amoin hingba matam dasu Christian ama oina satra ama oina thabak taw mi ama oina aduga college se university da office da tongan punsi sinpham jaga khudimok singda Christian amoini hingba matamda isori matik mangal oidini hingkhidaba adu maram orakam eikhoi purakpa awaba sing thamoi kaiba khudingmak sing amasung eikhoi gi papna maram oraga eikhoi gi punsida lakpa awanang khudingmak sing hena phagatningba hena chokotningba hiram khudingmak sing adum ning hanbagi matamda adum leiba hiram khudingmak sing jil inau sing haiba khudingmak sing ise pumloi loidaba numit ama lai haiba se punsi subagi oroi haiba sing se adum nappag le roi khoida loi ke da numit ama lai adu haiba loi ke da numit adu soidana lakkani adu haiba numit adu
high milk pungsa. Karamatam doing. Eikhoi ningtona. Eikhoi amuhan low lapon. Natragana. Eikhoi ningtona. Eikhoibu. Sergaki yumda. Go be in the middle. Adu ngasigi numit eikhoina pakraba jaga adu de maru oina eikhoina uba phanglis eikhoigi ningthona eikhoibu lauba lakpagi matangdani. What we saw from what we just read is a return of our king, the return of the king. So, asigi ginumit eikhoina yengmina kraba jaga adu de eikhoina khangmina biya ba chu world adu de asidle. Here's the main idea of this today's text of this passage. Thajabasa mangganu. Maramdi Khristana pangal amasung matik mangalda eikhoibu eyumda pusinbinaba lenglakkani. Christians, do not lose hope. For Christ is returning with great power and glory to take us home. So ngasi mpham je pa ba matam de khoina bhap ta ka do hiram ma hai boy batar ga de thokraba adubu thoklaka do riba. See, aina maram ma season of why sing theological over why ni thokraba adubu thoklaka do riba. Already but not yet. Now asigi wakalon asiglo na asigi text se pa ba matam da. Now again for that matter Mark chapter 13 adu wakalon de lo ni ma koi pa ga do ba mane. Adu ngasi oi specific text se aruba text mane asigi 13 asigi marak desu aruba jaga gi marak ta ammane andubu asi bhap tanana bagi demak tadi thokraba andubu tholokadori adugi anok to hapchal kanda pa boi batar ga hena bhap ta ga aduna hena bhap na tanana bagi demak eikoi hojik leise karai don habidu amukhana koi ningsing si hena hamde eikoi leise jesu Khristana sigido ba kuidra hapta adu dane passion week ama Jerusalem temple lagi ma tholokre aduga storpon gi chingda Mark sebo sing tamid Olivet discourse aduga eikhoina parable ukraba adugumna chapter 13 verse 1 ga 2 ga Jesu Khristana maru oina chapter 2 da verse 2 da Jesu Khristana Jerusalem gi ningnasang adu manghan bagi loisan bagi matang mana haikre nadu makha tarak pa magi sebok singna verse 3 4 da wahang hange karam kana thokador bino haina now asida koina bhap ta ga do bomde sebok sing wang hangba matam da Matthew da hangba wahang duga Mark da hangba wahang duga animak to manaba mandabani adibu mane kari demak na haiba oiba tar ga de matam da leramba Jew macha sing Jehudi macha sing gi demak makoi gi punsi gi mai gi tangbal se Jerusalem ninga sang de aduna makoi gi demak de Jerusalem ninga sang si makoi gi taibang paal ne aduna Jerusalem ninga sang loiba matam da taibang paal loi adu makoi gi wakhal ne so for that matter Jesu Christ gi sebok sing gi marak da power da Jesu Christ gi sebok sing na power da Jesu Christ na amerik no lakado ba se ihan han but Sadabdi, first 100 years. Adu do wagado bugum makoi wakal singkal. Na adu gi wakal adu go de hangin se. Adu Jesu Christ na pa kumpira po matam da ani tongan mong na treat tawe. Right? Adu ko verse 5 tagi na verse 23 pa po do ubu matam da maruoy na ay ko na verse 5 tagi adum patharak pa matam da verse 8 ta kari hai Pumna magasi nawyek pagi ahubani. Right? Amaram the haiba oiba target or verse 7 da mipai ganu haiba sing asi soidana thokani adubu aroiba adu hojik laktri. Jesu Christ na haikre do kudimo sing thokani adubu thokpo oiba target adu aroiba natte. Adu taimam gi aroiba natte. Adu do mana sirap taukraba musung wayen gani hain haikraba ninga sang adu thokodo ba Jerusalem ninga sang adu thokodo kudimo sing tani. Adu matang Jesu Christ matang pirakpa Pakum singadre. Mamang so hang high crab adugum na hosu adum hang ning sing with the kana mapam. Verse 53 pa the talk about Jerusalem ginning na sing tugai with the talk about thodo khudimak sing edo AD 70 the khatang lotion ba thodok amanate. High ribadu suron khuding makta adum tholak legedo ba Christian anirexna laktriba matam adu power the talk ado amani amaron the high boy batagadi Jesu Christian talk and high crab khuding mak sing adu amuktang thog lotion do hiram amanate adubu So, it's not only one-time fulfillment, but multiple fulfillments until Christ comes. Khristana anirak suna laktring bandumi adu pawada tongan ba maong na tokotoba amane. Adu high base now extreme anido hana na koida high extreme amana ken high boy ba target asigi todo khudimok sing se 87 to tokpo loikre aduna thoroi.
aduga atopa extreme amana asi khudimuk singse 80 70 matang haiba natte adubu kon na thokodobu thodoga mane tung koina da tholakado amana a past dum thamkiba aduga amana a future da thamkiba asigi marks de karimta leite bagum na khanba adugi extreme ani do aikona asigi jaga se paba tam avoid togodobu amane karino aikona pagadu se thokre thokli hojiksu Christian lactre phawo thokani adugi wakhalon singda adu ngasi numita aikona pariba jaga se disu Khristana mahakna tambi adugi makha tarapara mahaki lakpagi matangda. Now, verse 24 amasung 25 se paba matam da Jesu Khristana haiba why se aikona ang bhap pagala with Jesu Khristana mafam asida seasonary why se asidagi sida verse 28 ne 31 power sida aikhoi na paba matam da khangdo amasung asigi wahang thok phasana khangge haina haiba oiba taragadi Khristana ngangi ba lon se koi kaino bhap paba mathau tai kaino aina haise maram Jesu Khristana magna asigi tambi basing se tambi matam da ari bolep na bagi maitau singi mafam dai ari bolep na bagi wa tak thok pasing na hana hai khraba hana season khraba londa sing ma season ra magi se boxing da tambi gani now adu karino numitching adu da awa anagi matung da numitching adu da awana gi matung karamban numitching no awana gi matung da karamba awana gi matang da Khristana mafam sa da hai se verse 33 23 power da kari hai kre Jerusalem gi ninga sang thugai ba adugi matang adugi awanang adugi matik kham theng wa ba mo ogini kon mamagi sinde ta khra adugi na adugi matung adu numit ching adu see why se ubra nom khatang wine te side Jesu Christ ta tawrise numit mayam gi wari ni karam kan ogidu no khangba ngamde adubu asi thokpo dum thokani kaidogani da numit bu momsin hangani thana masa gi mangal piroi atia gi thon mi chak ching tarakani atia nongdong gi pangal sing nikhangani now asidani ayamba missing the matha saris asidani ayamba missing sina asigi jaga se papa matam da Jesu Christ asing suna lak amdai matam si thokani numit se pokhai ga do bo adagi di tha se ngaksinga ka do bo adagi thon jak se ek mathang loin mak tarak ka do bo gi wakal ji ek mayam ji kaino ma da khalale adu natte tha da besel na hosing adu natte se thai Amaram thai boy batagadi ase season bo hai khuding mak sing ningsing for aikona joel sandok matam da maicho joel season khra bo hai sing Jesu Christ ma mafam se season bo hai khuding mak sing se Josiah na season khra bo hai ne Ezekiel na season khra bo hai ne Joel na season bo hai ne now I think mafam da pa da boy bataga so Joel yeng se mam de ko Joel li sandok khra bo ne na Joel ningsing bang am yeng se Joel chapter 2 da gi yeng se Joel pandup ani gi padatara Makogi bamang da malem nikkani atianong don nikkani numina musung tha mamsilagani thawan misaksing makogi arang ba mangal piroi right and then verse 31 Joel chapter 2 verse 31 numit pu amada onhangani thabu I onhangani Jehovah gi angapa numit angakpa musung akibagi numit adu laktringai gi mamangda then chapter 3 Joel chapter 3 verse 15 numit amusung thana mamsilakani thawan misaksing na mangan piroi karino Jesu Christ Muhammad sada haisa Now, ihan hamda de asigi wahai sing se literally logo the wahai sing natte. Hausik laiba numit se pokhai gi do boy. Dumana khan gi do wakalon amanate. Amaram nai boy bata ga asida seasonary wahai khuding mak sing se figure of speech makalamane. Now bhap ta na with makta. Ekhoi gi Victor lone amazing de sidum khangani. Right? Mongon dum wari sana ba matam da mongon laiba lyrics sing se it's the best. Right? Mongon laiba commentary it's the best. So mana best haina haira do mana best habi do hena best amata leitre haira natte adu mana khomjun jaba amsung mana pajaba mana thijaba khudimuk sing de khwadagi phaba do adu ne mana haira right chamana adu it's a figure of speech adu asida mana Christian hires that he is using the same method here adu her target karino asida hires karino sida season Jesus Christian numitna Mamba adudagi thawan michakna mangal pidaba atiagi thawan michak atiadi thawan michak tarakpa nongdongi pangon sing nikpa Joel du ukiba dugumna Ezekiel du ukiba dugumna aduga Isaiah du khona uba dugumna karin hai boy batargadi there will be a radical shift of power laingakpagi sasangi ahongba ma pura puwari da mathak makha onba Amaram thai boy batargadi sebok taragani thoi sakramai hai they are the people who turns the world upside down tebang ba mathak makha but that doesn't mean moi kanuna moi taragani thoina
northern hemisphere southern northern thambagi awang na mathakta awang na khada khana awang adu onthoi haiba natte, right? So aduni sida hairise aduni Jesus Christ na hairige na haiba bataragadi pangal gi amasung miebagi puwari da ahongba achauba malakani adugi ahongba achauba lakadu pangal paibagi pham adu mafam amadagi mafam amada ningthau leibak amadagi ningthau leibak amada sizinabagi amasung sinabagi matangani. Now aikoina khangadu de mafam asida haiba matamda asi thokta puwari da of course talker is karam kanda again 80-70 to kari thoki destruction of the temple. Karigidamagna temple thugai kribodo ishorna karigidamagna Jesus Khristana Jerusalem ning nasang thugai kribod among ningsing se pap na maram moran mako haib indaba na maram oragane ishorgi matik mangal gi damakta legido ishorgi matik mangal hangadoba Thajabasa Singh amasung ishorgi mi sing gi haijapam ogidoba mafam adu daku singgi mafam huranba singgi makon amasung tongan ba ishorgi aningba oidaba maong na thabak mayam tohanba khudimak sing aduna maram oraga Ishorna Israel machasing mahaki mising hana kauthopone aduga haiba sang adu mahaki nganthoiba matik manga aduda taibang panbada mahaki oiba gunsing tahungna bagida maka leigido amane adu oide Ishor gi achuma wild tawdo mising adu Ishor gi achuma wild tawde adu gi demakne temple thuai kribada aduna amaram haiba oiba taragadi adu temple thugaiba adu ulido kan haiba oiba taragadi taibang pal asibu yengseliba amasung taibang panba asida yengsinggadaba amasung maki isorgi mising adubu thaujangadaba amasung yengsinggadaba amasung maki ningtholeba adu taibang pan jiu macha singna wakal lon da sagatpa adum ama natana isorna macha pa Khristgi mapala tharakraba Christian ningthau adugi mapala sagatpa ningthau leibak adugi oigadaba adugi matangdani aduga haribase thokre amasung thokani karamba mona thokani taibang panbagi pab amasung ishori mayuk lepam mipum khudingmak sing amasung Thajabasa Singh bu namthaba amasung Khristgi yeknaba khudingmak sing adubu namthaduna taibang panba asi ingthaba amasung dharma chenba amasung asengba amasung achumbada wild chublig lona pangdo numit ama lakle aram da haiba oiba taragadi haiba numit se karamba numit oigani haiba taragadi Khristgi yeknaba sing amasung pap na maram oraga taibang panba sida leiriba namthaba sing amasung isorgi mi singi awanang khangleba khudingmak sing hiram khudingmak sing loinamak loisenba numidamane. Now akona verse 20 ga 4 amasung 20 ga 5 ta yengba matamda asida nikadoriba amasung asida akona uriba thodo khudingmak sing ase Khristana haibagi matungina yamna kanba pangal amagi moong amadani adubu haiba pangal sing adu yamna kanba oiba tarso haiba pangal sing adu dagi hena kanba pangal ama lakpagi numit adu lakle haiba thokre adubu mapumun uba yaba maongda khangba yaba maongda thengba yaba maongda thokdoba numit ama lakle adu karam kan oibani verse 26 and 27 ning thodun halapu numit again verse 24 and 25 ta Jesus Christ na Old Testament ki londa Christ na ki badu chap manana verse 27 and 28 asidasu sorry 26 and 27 asidasu maruna verse 26 and 27 yes asidagi sida ari bolam da bagi Daniel dagi aduga Zechariah dagi aduga anisubu one lon dagi ton mafam sing asidagi ma wakhalon sing adu ma siznarakai verse 27 na kare adugi mahana mahaki dut sing sorry 26 ngak pigani matam adu mi gi machani pa aduna akanba pangal amasung matik mangal lona laichil da lenglakpa makhoina ugani kanano asigi makhoi se taibang panbagi mioi khudimok sing taibang panbagi pangal sing cross pu yadaba sing ishorgi mi sing otpa naiba sing ningsing bra verse 5 tagina verse 13 power to eikhoina pab matam da ishorgi mi sing adu magi sebok sing adu ton mong otpa naibagi thabak toba amasung hatpa phawba da otpa naikibagi matang adu haiba khudimok sing mafam khudimok matam khudimok adum thokane adu khudimok sing adu loinamok losin gadu numit ama lag adu adugi numit aduda haiba mi sing asina sarga amasung maramda laikraba pangal khudimok sing aduna mi gi machanupa aduna lakpadu urina mi gi machanupa
Mark the mamang this Christmas among the season of Bushum Conqueror. The criteria man season Daniel 7. Daniel 7. Aduga Daniel 7 the season Nariba Migi Machanupa, Asigi Londa, Sikarma Makagi Londa, no Haiba target. Daniel 7 the Pavamatamda, Haiba Migi Machanupa se. Aribagi matam sing adugi manata lalaga harb aribagi matam sing gi ishora aduna mark puning tosing tom sing prabhu singi prabhu oina singhasan da kahan bagi. So this is a picture of enthronement of the Son of Man. Amam haiba oi bataragadi harib lakadriba ning migi machan pa icham chama migi machan pa nate adu ning tosing tom sing prabhu singi prabhu ni adu harib ja kugi Christian. Now Haiba potse, Khristana aniyuksana lakun adu the katang talk about Thodogama Jesu Christus, Migi Matsanupase, Pangalamsung Matik Mangal, the man aniyuksana lakpa matam katang ogadura, nate, Maram the adu talkre, Karam Daniel 7 prophecy adu talkre, Jesu Christus puns the Karam matamda, Mahanga, Maki missing the Maka Siraga, whom ni submit the hingat pa matamda, Mahanga Sibidi hingat matamda, Mahadu Maki, Mapai Sona, Ningto singing Tomsung, Prabhu singi Prabhu, and Maki yetang the Pamdun enthroned Toraganda, Matik Mangagi, Prabhu Musung, Ningto Musung, Maki missingi, Damakta, Mapu Amasung, Mako with the Mark worker, Maki Singuki, Mako with the Mark worker. Adu, I think verse 26, I said I couldn't Uri Mong, the Christian Letil Lakpagi Mong Adune, Karidamak Mahak Lakli say. Why and never get them up? Amasung ran kung with them. Cross gear never sing up a wapa yadaba sing amasung maki pangalbu yadaba kudimak sing adu why and never other maki missing adubu mahakna handopi and with them up. Aduga haiba tabakadu tobumatam, the verse 27, Manaka Kadogani maki dut sing taratuna, maki kandokraba sing adubu Manam kudimak comes in gani. Now again, I see this talkre, adubu talkani. Karamong talk. Khristana siraga, whom Subunimiti hingalaga, Mang and Nipuni or Magi Sibok single Nermlaga, Matapan Kungunipan, but the Trama Panamusum Kunda Mahakari Harme, Saragamusum Maran the Matikum, I'm on the Pipi Rams and Chatun Jakumo, Isibok Simoko, Mapam, Sanupam, and Tawais and beginning the baptized though. Aduga, Tempan Milo, Hawaii, Nakoi, Tetanalunale, right? So, Hybrid was talk, Karamatamda. So Khristgi sebok singi punsina 87 the temple kai matungda aduna maram orakan ton mafam sing lone mo in India the Thomas Lamin ton Asia gi mafam sing da apabwa paw sing lone mo yawe in that sense kana asigi sargadut sing ase now sargadut sing ase missionary sing pastor sing amasung apabwa paw gi thol tor missing and at the same time isorgi Sargadu sing the Ibriada kind of pop over target, the higher Sargadu sing is Isorgi missing Mating Pang and Bidamaki Isor and Pibi sing. I'm on the high boy target, Makoi Apawapos on the Kumatam, Damasung, Mapamasung Zar Kudimok the Lake Rabba, Isorgi Mangli by Yauxing, Kanola Kudimok sing, Apawapos on the Kumatam, the higher sing, Adu Gitazabus sing Adu, Mating Pang with Tawal the Tawe, Aduga higher Adugi Moong Aduda, Khristana aniyuksana lakmatam dasu, higher missing Kudimok sing a Sibu, Khristgi Mipum Kudimok sing a Sibu, Amukana Borgi Chakanga to the Yaun and Nabagita Magda. Comes in Gani, come good Gani. Now, as if I was that I heard in Jackson the Bazaar curly. Verse 27 is that Jesus Christ Tambiri was saying, Me Karna Tazana Badugumna, Lona Jesus Christ Laga, Lona Pakpuka people or secret rapture doing Matanga Nete. Jesus is not talking about secret rapture here. Adugi Wakalon book Asidalate. Adugi Wakalon loan book Asida Changde. Kamukram Kamanakal. To minna lakaduba. Karing Mathipan Kungamari the Pabo Batari, the higher Sargadus in the Lakmatan. The Bible, the New Testament. Jesus Christ and Lakaduba Matang, Kudimak sing Adu labor, Maram Kudimus sing Adum Bakar Lakani. Laisil the Tongduna, Sargadus sing Aduga Lunena, Peresingagi Makol Kong, Peresingagi Auma Kolga Mahagna Mahaki missing below Balakani, Aduka Thessalonica, Thessalonian the Paul Tambiba Dugumna. Gramantogani. Khristana maki sargadu sing adu per singaga khongduna lakma matamda Khrista secret khudimak sing adu hana lokhatkani adugi matungni hingliba thajaba khudimak sing adu isorna taibang panbagi mafam khudingmak tagi lokhotpigani karigi damakta karigi damakta makata na magi thajaba sing awana ngamung nangkan adugi matungda mung maung lakana kangina ba natte adubu lakadriba yaw machagi chakhang aduda mahang thaurang tawruba yum aduda Maki missing a duglon and a panmin and a bagitamakta.
Tayong paano mapam kudi magalay ba isorgi misi do loine mag kaukalaga mu khara mu wahalaga dagi di mu khara mu lawba mu laaga mu yaw masagi sakang ichile na adu Bible dagi uba phangoi. Asida Khristana yamna mayek sing na hairibase kaino haiba oiba targa desini. Ma lakkani magi sagadu sing loine na magi missing bulowa. Nang amasung aibu lowa. Adu atopa amade mafam asida Jesus Christ lagi wakhal na phawba yawdo adu sibok sing just plain reading of a text. Asigi jaga ji icham cham na yamna line na papa matam da mafam asida ikoi na urise kari no udri se kari no asida Jesus Christ na tambiri se tayong pala pumba loine ma Christian urakani happy wari do natte still mafam asida kari hai verse 27 mahak iduching ta na mahak na khando khraba singbu nungsit mari dagi malemgi aroi bagi amasung atiagi aroi mafam sing khomsin gani Jesus Christian lakadu ingthabana nungaiba matam tayong pala pumana loina Christian or matam aduda Christian lakani natte adu mafam asida tambiruse no peace kramana khangi verse 28 amasung 24 amasung 25 ningsing rai hang introduction numita ha ki Jesus Christian lakta bu numi adu phawda tayong pam asida ai khona dum thenga do hiram kharle tangdu leita daba mabu thajaba singi marakta miot minai aduga tongan ba maramgi oiba khanga do basing aduga magi wapau sandokpa haiba mari upheaval proclamation persecution and perseverance adugi picture du maktene mafam asida Jesus Christ magi sebok sing asida su tambiribase aduna thadu bechile inauseng tayong pan ba loine mong ingtharaba matam da Christian lakani tayong pan ba loine mong Christian or matam da Christian lakani natte adubu ona tane ba Christian mathi da tami ba da kramana tami noagi matogum noagi matam kramana hai mako ingthabani hai na kale noada kre mo ngawba no nongju ta da nong dani nang kamaina hai sugam nungai lering matam asida luhonge adugi nungai thoe Christian aduga atop from the Christian tambi matam da su ingthaba hai hai matam mako ingthare hai na hai ba matam adu lakani lan tami ba sing amasung isori thajaba singbu amasung khandolaba singbu langphai de singga do mi sing thoklakani hiram khudimuk sing adagi mapal ingthaba leita boy batara su ingthaba leiba amok it will feel like there is peace adagi mongna tambi ba mi sing so den lakani now the tambi se karino secret rapture nate adu tayong pala pum Christian oiba aduga tayong pala pum Christian loine mak tongjalaga phamjing government in Christian loine mak paisalaga loine mak evangelize to loine mak universal conversion aduga world peace natte adu awana khudimuk sing doi marakta harba khudimuk sing loine mak loib do karamba matamda harba migi machanu paasina laisil da magi sargadu sing aduga magi mi sing lob lak matamda asigi matang se da Christian yamna mayek sing mahak lakani no mantra no so magi sebok sing da magi mi sing lo nang masung mi lo Christ will come one day for sure certainly to take us home with his angel to welcome us home for those who would put faith in his son. Now verse 28 and 29 say transition makalamani Aphaba sa Jesus Christ na magi sibok sing that bhap ta na bukod na rise kaino haiba ba targadi lakado ba anoba mafam anoba taibang pa anoba makhalgi oiba taibang pa adug matang ni amaram da haiba oiba targadi verse 28 amasung 29 sa Jesus Christ na hait pambi pandam lawe aduga haiba hait pambi sida hai se yening hulakpa matamda mana palakani and mana palakpa oiba targadi kalentha naksalakli mana palaba matung adu kalentha se karamba matamno ingambadagi nungarak matam lumbu sawa harak matam from the season of being cold to being warm adun asigi pandam Khristana lobagi thodok hendok maramdi Thadu bajil inausing eikhoigi de magta Aphaba numit Aphaba matam karamba Aphaba matam amsung Aphaba numit mapung baba amakpa amatta yaudaba aduga yekhai thingai ba amatta oidaba adugumba numit adu lakkani lei soidana eikoi phangani adu do Khristana lakjaba phawdi natte
We have a promised perfect good day for every Christian. But that is not now. That is not today. Mamangi wapao de so hai kraba dugum aikoi hingli bese achobu numit ani karaktani. Khristana cross sikhiba aduga mahang ani reksuna magi mising lo bala ka dugum. Now asigi ani sida aikoi hing matam da karmani hingani. Isana sabu yazadana cross puduna Aphaba wapao santuna Aphaba wapao gi maram gi awanang khangduna amasung singlup semgatuna Thajaba singa loyaduna amasung Khrista ngaizaduna asengmagi punsit chakotuna lak lenglakkliba bor adugi damakta masana masabu leiteng jaribi kainya amma oina aikoi ni isana isabu asengbada semgatsanaba amasung chakotsanaba gi damak hotnaba. Now, asi haire haiduna, eikhoi gi damakta mai pakpa, eikhoi gi damakta Aphaba numit adu tabang pansada sunglei lere haiba natte sila nausing eikhoi leigani. Aphaba wapao gi maram eikhoi pap sing mai thiba piba eikhoi gi punsida thengnagani. Aphaba wapao snokpa matamda mangliba thawai sing kanbiba eikhoi thengnagani. Even mapa macha nupa amsung thawai sing bagi mingda baptize of eikhoi gi siglupna ugani soidana. Maram di kari gi damak haiba oiba targadi Khrista ningthau haujik mahak ningthau ne mahak ningthau oina pale mapa gi yet thangbada family aduga mapa gi yet thangbada famdun taibang pan bagi oiba hiram khudimok sing puwari khudimok sing ase mahak ki siglup mahak ki kainya asibu hena kena hena ningthizana amasung Maki kainyan hena kumang chasona bagi tabak mahak haujiksu adumak tawri. Now, aikoi mafam asida Aphaba wapao amasung Khristgi maram gi damakta phangadoriba mai pak pasing amasung harau pasing amasung nungai pasing khudingmak sing ase Khristana ningthau ama oibana maram organe mahakna ming khudingmak ki matakta ming oiba prabhu singi prabhu amasung ningthau singi ningthau amasung pangal khuding amasung matik khudingmak sing adugulona nangamasung ai singlup nangamasung ai gi damakta panbibaduna maram oiragane. Adu sing marakta Khristana hiram adu kai adu sing khakta na te adubu awa anang thengnagani. So kramana tawgeda nongma pastor sing punminaba matam international pastor kha sing dum punminaba matam da ai tag ki wari ni kai de tag habidi kawre adu asing uthoki wari international ki pastor sing pulaga mo fellowship tarokanda da mo koi se dum chak chami never kanum tarokanda dum lebne da wari sanaba na pastor sing pun matam chak char koi tumi cha de matam dum adum wari dum sanarle sirup da kamai tawriba da gi Thajaba da kamai tawriba nangi punsina kamai tawriba imung na kamai tawriba and then noi lam dum kamai tawriba political situation kamai adu wari dum samara ga dum koi dum chak cha adun chak chama yamdre punga mani dum lawe ade nupa ma khagna China da gi pastor ma khagda haiba na pastor ma khagna hey brother tribulation ji kam kan la ka do ma le awanang jinang kam kan Jesus Christ na ma na haram awanang kam kan la ka do ma le or adu haiba da China gi pastor na kai no ai jibo koi China di mamang ji cha ma da gi adu gi awanang da dum thengra ga dum le na kai no kam kan de how do no hai jibo kari go hang no ngi da now that was a very friendly way of talking. Okay, what? China has been going through tribulation for the last 100 years. And you're asking me when the tribulation will begin? Thajaba sing lausung hojikta so eikhoina personal prayer da tawkiba tawkhraba adugumna mafam khudingmakta Thajaba mafam khudingmakta taibang pan mafam khudingmakta leiba matamda Thajaba na awanang nangda mafam amata leite. Adu haiba Khrista sina lakpa matamda ahan haikraba dugumna magmi singi damak aran kubam amasung mahak pu yadaba singi damak te waime adu kramaina khangino maramdi kalen gi matam se Palestine manungda haiba hayit mahai lokpa gi matamne. I believe Jesus is using that same analogy here. Judgment for Lord's enemy is coming. Now our good day is coming. Judgment for the Lord's enemy is also coming. Ani maglagle. Others, as they say, the man magi siboksinga so the yam the mayik singing with other and in verse 29, the yam with the mato adugumna na kuna pum the magasi topo urabadi masi nagle haiba the tongjin de yore haiba kang. As they say, the man magi siboksingi mapam the Jackson hingnaba amasum makoini hingliba punsi amasum matamadu kangna punsi hingnaba the magazine mapam masida high say.
Adubu Amar Haiba Batag, Hansan at Mark 13 Adum Urakraba Adugum, Khristana Magi Sibooks and Tambi Matamda, Magi Sibooks and the Maki Tamo de Maki Nungshibu Yamna Mayek sing. Aduga, talk the Roboto, Kudding Mug sing, Adu, talk Laba Amagum the Mahaki Sibok sing. Tambiram Bamasung, Haibiram Bamasung, Hana Kangan Base, Magi Sibok sing, Mapung Pana Taurang, Taurag Lane and Bugitamakte. Adu Amarum the day, what the Nebagitamakte, Hansan Man Haibu, why do can Mipai Ganu, right? Chexil Lu. Mipai Ganu, Karikamakno. Maramdi Khristana anirksuna lakpanu midadu ha riba haid pambi haid ki farm to ba mapu sina haid lok na bi damak lakmatamda mang na lakli bedu kari damak tuna adugi mahai khuding mak sing da ma ki kai da thamjana na bi damak tane aduga haid mahai adu yaw ba phatta ba sing tin kang sing loina mak sing dok laga loina mak kan thok laga aphaba oina ma ki kai da paisala ga thamna bi damak ma gi oina bi damak aduga jamana Ishori meeting in the market. Jesus Christ can be a pumusung Prabhu and Thajabasa Christians in the market. Khristana lakpan numid adu. Harau Gamusung Nungai Begimatamoni. Panayam Wabaya, Panawa, Panayam Ikaiba Nangbaya. Eikhoigi Punsida Pangling Masing Panki Devaya. Eikhoigi Aning Bapam Amatatum Kidavaya. Khristgi Maram Gidamakta Eikhoi in Tokpa missing Oiba Pawbia. Legaine, Imung Manuna, Italy now, Maruk Mapangna. Habak that pay eikoi. Aduga eikoi na pangliba customers yam hojik leba customers Jesus Christ gi maram gidamak loino mang ki basu ya. If you Christ gi maram gidamak si ki basu loino me khuding mak sing do oiba taragasu. Christian anir hai ba khoi ning thosin anir sun lak matam dadi. Eikoi khwadi haraw mi do gani. Mahakpu awa anang singi marakta magi wasak sing da thajabagi mapana mangon de yengjabagi mapana makpu khaurang na ngaijaba khuding maksing adugi damakta makoi awanang khuding maksing du loina makau mi organi. The return of the King Jesus will be of joy for those who waits for him faithfully despite the suffering and persecution. Now, see how in verse 30 and 31, I believe he's going again back to the temple. Jerusalem getting a sing other matang with her. I know whether the saying the high boom the Magasi talked to a power, Mironasi, Submang, Manglo. Come on, mirroring the man, the high say. Karigum Jesus Christ and Anil Lak to Matamadu Power, Seboxing the Syria and Haiba, Adu Wakon, the Obetak, and the Nete, Seboxing secret. As the Karigim Town and Christendom from the man high, you say. Jerusalem is a Manghan between the town. Maramdi Crano, Jerusalem Manghanba, Amasung Adupo the Yerliba Todo Kudimak sing a say. High Christian told an Anirsuna Lakpumatam, Adu Hobo Yo with the talk of Todo Kudding Maxing Adugi, Mammy sing. Adu Asi Bhab Tabmatam, Asi Queen Kangmatam, Lak the Kudding Maxing Adugi Matanas of Bhab Tabam from Kangbangam. Then verse 31 at the Amasung Male Mankigani, Adubagi wasing a Sumang. Again, Muhammad said the Christian season there's a figure of speech. Muhammad said the Christian high they say at the Yalon Mankini, Mankini, Prithibilum, Pumchai, Chagini, Nate, at the Christian Harrison. I know where the Bible could sing say. Sumangloy. A chumboygin, Thajabasa, Thajou. Maramdi, say for example, Karigumba, Devampa, Loina Mang and hype over targets. Howzik labor Prithibis, Pumchai, and hype over targets. I do power. I give one city. Sumang. Can you say this to Christian high say? Mahaki, Wahaigi, Thajabasa Amasung Chumbadan. Maki Wahi Amasung, Maki Wahigi, Asit Chummi, Thajabasa, Aranba Late, Matikle, Haiba, he and Maki Seboxing the Magna Kangpam. Nangamasung, I want us. Ramni Thajabasa in now saying, Haiba, why could he muxing say, Ishore Maktagi Tolapamaki Wahain? The Bangpal holding a lobe power Kangba Christa Aduna, Maki Seboxing Aduda, Makoibu Semgat never Sagat never Togat never Amasung Thajabasa Maki Tungin Bam with the Magda, Mahaki Tambiba Wising. Awa Nakoi Siniman High say, Nakoi Awa Nang the Kangani, Aduba Nakoi Lobo Lakani. Adun Ainakoi Lobo Sudan Lakato Siki, Maram the Maram Waraga, Nakoi Kang Awanans in the Thajabasa Kang.
aduni mana verse 32 dagina verse 37 power the man hen emphasize taro kadis mathangi Sunday da ishorni abi obatar da adu eikoi tamina gani or amaram dan Krishna harisene 80-70 power the Jerusalem ning na sang se mang han aina ko da harama bane now si soidana thokani Thajabasa no mak lebo tar soidana thokani asi thokpo oba tar gadi ayagna annexuna lakdo matang asi matang haiba se asi su Thajabya amaram da haiba oba tar gadi thokani have to thok tabra thokre adu thokpaduna maram oiraga Christ annexuna lakani haina haiba du matang du su Thajabya bane amasung adu soidana thokani now haiba se sebok singi wakal krai da lemani charang na ba mi pai ba akiba karino hairisibu chamam na ba hoi kudi mo sung hiram aman traga ma jaga aman traga amada lermadi hai adu Khristgi wahai amasung maki tambiba si imapalna maruina makoina bhap tarak matam kudi mo sung du makoi damakdi kina banatana hena Thajabyan hingna bagidama magi migidama kina awanang khangna bagidama aduga Aphaba wapau Thajabyan sandokna bagidama aduga tayong panbagi akoibe thokliba awanang sing amasung makoi gi mathakta lakdaba awanang khudimok sing aduna Khristna makoidagi pamliba magi aningba karino aningbado Aphaba wapau mi singde sandokpa adugi tendam adu amatta soihandana Khristna anirksna lakpadu khawrang ngaibagi punsi du hingbada hena pangal makoi damak to gani adu harba khudimok sing makoi pangal gi palna te makoi khang bhai bagi palna nate akona khangi Khristna asigi matung da chapter 14 ekona nainarakpa matamda adum yangakpa matamda getsemane pratna tawrab matung aduda mabu phaba lakpa matamda sebok sing loina makar loina mak chengani adugu sebok amadi even chenba matamda magi mapi thamamaga seliba phijol da phabo loina mak kauthomaga chengi deni ma phandan na bagi damakta loina mak thadong loina moide pangal amata leite Thajabasa na sing Khristna sikraba matung and then nga Aphaba ki kangbu kharamana adu karigi mapalno aikhoina pakonjaba sing debak park matamda asigi sondam nandam naba akibana thanba punsi gi langtak nabana thanba imung manung gi demak to wakal khanna thanba asigi mi singse karigi demak tano matham kha othong ngar sibda kiba letriba nungna thomaga halak nungna halabi da nung thomak matamda mangon nung thomle mi sing gidamak ta prarthana tawram liba manga kakna na bagi da makta ngarba lebe nupa aduna Aphaba wapa hena sandok na bagi da makta iram chithi iram liba adu ahan matam gi Thajaba khuding mak sing na kolosium do hosila kan makoi bo han na bagi da makta hojin ba matam da kari gi da makta nongsa amasung ok angau ba amasung kai mawi mamang lak matam nong siba ngam bagi maram de Chilnao sing makoi pangal kan missing bagi marmanate adu pangal leiba amak payawn topa achumba oiba ishorgi wahai as makoi Thajabana maram organi atopo londa da haiba oiba targadi Khristna verse 31 atia amasung malem mangki gani adu ai wa sing sumang mangloi hairu wahai sa Thajabana maram organi haiba wahai makoi punsi aduna yan na maram organi now adu oiba targadi Khristna hai kre mahak anirak sunai ku lobo lakani Thajabasa na sung nangam sung iman so dan lobo lakani ai khoina hoji hingliba punsi Khrista bu ngai bagi punsi ni kariguma Khristna ai ku so dan lobo lakani adu mana ku lobo lak matam da mahak ya amak palaitraba aseng baning thole bak do ai ku mahak loina na saruk phungmina gani mahak loina na mes amadagi chamina gani haina haiba Khristgi wasap ai ku punsi thokani haina ai ku khangbo iba targadi ai ku karmaina hingani I couldn't hing but punches the way can have talked over. Tway. I don't know Khristna mahak na maki missing bu low lakani high and high but tambi bas I couldn't come never have him sing. I could punsi hing the him hamad asin. Khristgi akanba pangal aduda yengjou. Behold the greatness of Jesus. Karino Khristna high karamana mahak lakani. Akanba pangal amasung matik mangala mi machanupa aduna lechin the lenglakkani ahang mi ku khari mang hai khaba dugum hai bas jisu Khristna lak anirektion lak matam du khatang ogida amanate hojik mahak asi oire Thajabasa now sing hai ba mahak ki matik mangala amasung pangal gana thanbal loine ba pangal se nangam sung ai gi damak lebiri
Asina maram oiraga eikhoina asigi pangal sing asigi pangal kanba Khrist eikhoigi oibana maram oiraga ihan han badade eikhoigi manungdagi lakaduba thajaba yadaba punsi khudingmak sing adudagi eikhoina kanjaba ngamgani Khristgi pangal asigi mapal eikhoigi punsigi pap sing mai thiba pinanabagidamag amasung isor ningbada mathau tabe hiram khudingmak sing aduda darkar laiba pangal khudingmak sing ibungo mahangna pinabikhre adune second Peter masama kange Peter awan ang khangli bani Peter kanano Jesus Christ bu ahum lag yaro do nupa adune Jesus Christ bu yadabagi punsi kramane tawge haina habi mayek sing na khangbu nupa adune adu mana halak laba matam da kaino mana ibu waising thajaba sing adu awan ang nangli thajaba sing adu mana irise second Peter chapter 1 verse 3 matik mangalam sung aphaba gunda eikhoibu kaubi khiba mahak pu khangba maramna Mahaki isorgi panggana hingbada amasung isorgi ningbada changba maram pumnamak eikhoida pibire. Pumnamak sigi mapana mahagna eikhoida hena chawa amasung athoiba wasak sing pibire. Wasak sing adugi mapana hakchangi phattaba pambadagi thokpa taibang panda leiriba amangbadagi nanthok hauduna isorgi mahausagi oiba gun aduda saruk phangminakani. Maram asimagna maram moktana thajabada aphaba khangbada nasa khudum chanjaba da khang haiba da isor ningba da nachilna oibagi chanaba da nungsiba hapchalu maram di hariba sing asina khoi da leiduna hengat labadi eikhoi ibungo Jesu Christ bu khangba pumnamak asina na khoibu kanadaba natraga mahai yandabo heloi maram de hariba sing asi watpa mahak adu mit tangi amasung labna ubang ngamde aduga mahak ti ariba papsing adu sengdokpi kre haiba adu mahak na kauthokre maram adun agi chilina sa na khoibu kaubiba amasung khandokpiba adu chathananaba maram hena o karidam Peter na si wai haiba ngamudese maram de Peter na hariba Khristgi matik mangana thanba amasung pangal na thanba pangal du mahak yengi mahak khangi adugi mapala mahak ki punsi hingi adu maram organ Thajaba chilin now sing. Eikhoina Khristgi thajaba ba sebok amma oibada. Thajaba ba Christian amma oibada. Kogi thabak tau phamda kogi lairik pa phamda aduga school ma phamda university da college da office da Christian amma hingba matamda aduga eikhoina leiba pham khoi ma Christian amma hingba matamda isorgi matik mangal thajaba ba punsi hingba matamda yetlakpa khudimak sing ase mapangi wakal khanringa koi manung da khana dum khanse. Eikhoi pap eikhoigi hainingdaba eikhoigi mamal piningdaba kaidawzarne gedum mayam sum tongrisi adugi wakal dudagi loine mong lapang ngakten eikhoigi leitaba eikhoigi asonba adu eikhoigi awatpa khudimo sing du adu makhoi tatna yenga leibagi maramne adu thajaba chelen inausing leichil da matik mangalam sung pangal galone na lakado Khristgi pangal adu yengbe adu Aphaba paudi kaino Jesus Christ bu kan bi mapum sung Prabhu na thajaba khuding makta Christ bu tatna yengjana ba amasung adugi pangal gi mapana eikhoigi manung da leiriba eikhobu yejeliba pap sing asibu hunjekpa ngamnana bagi damakta pangal amasung hunjekpa da mathau taba khuding mak sing adu mahang marang kaina pinebir wasakpa sing galone lag mapan cross pudana hingba thajaba gi punsi amasung isana sabu yadaba punsi hingba matamda lakadaba mapal gi karam yena ye karamba pangal sing wakal da thambe karamba pangal sing any power namthaba khudingmak any oppression any power there is no oppression greater there is no power greater than the power of the Son of Man. So behold the greatness of Jesus. This is Khristgi pangal masung mag achawde imbi. Ani sobade. Asana thallu. Maramdi eikhoigi yumda soidana changgani. Be hopeful. We all will be home soon. Be hopeful, Christians. Gospel Community Church ki chilin now sing. Asana than boy bi. Maramdi eikhoigi yum yogudo matamadu kuidre. We are one day closer to our home. Eikoi nongma naksilevani. Eikoi mati mangagi yum adu laina widam. Eikoi lenglakkani Khristana. Eikoi punsi ki matam do oibe ya.
oidabe say mangagi matung do oibe or taragi matung do oibe adu akhoi khangbade ko mahak na soidana loba lakani aduga mahak na lakpa matam da eikhoigi mapung phadaba sing eikhoigi charang na basing eikhoigi awaba sing khuding mak loina mak kokani eikhoina mahak pu thajaba yana thogol tobada mapung phaba do eikhoidi uba phangani aduga eikhoigi damak ta cross sibi khiba eikhoigi damak ta sargi phambal thado khiba eikhoigi damak ta hingat pi khiba eikhoigi damak ta haujik sumapa gi yet thangbada phamduna eikhoigi ningthau amasung purohit oina leibiriba Christ adugi maithong eikoi uzagani aduna thadaba jil nausing nakhoi ngasi gi numit hingliba punsi karamba jagano oina ma jaga sing nakhoi hojik thenariba awanang sing nakhoi gi punsina nangli awanang khuding mak sing adu haiba asa asige changdam du hingbi eikhoi yumda soidana changgani aduga haiba numit adu eikhoigi damakta harau nungaibna thanba numit oigani tabang panbagi pangal amatana yegnaba amatana saitangi sarolang amatana aduga pap amatana haiba nungai ba andubu harau badubu thugaiba amsung thudek pangamba amata leiro ahum subadadi Mitsel khaangu be watchful eikoi punsigi mata damak aduga eikoi akoibda Khristana thanbigraba ichil inausing gidama Maramdi verse 29 amasung 28 amasung 29 is Khristana hate pambi adugi mapana magi sebok sing the high again makogi punsi khangna amasung makoina hingliba matam adu khangna hingna bagi damaktane thadu bising na amasung eikoi akoibda pap sing adum hengalakani aphaba wapau thingbagi mising adum hengalakani eikhoibu nungsira mising na eikhoibu nungsira oi maru mapang sing thadorakani karigum eikhoina thajabana aphaba wapau gi dang hingba oiba targadi adu khoi mosing adu eikhoina mayek sengna khanggadori se kain oh asi eikhoigi punsida thokpo oiba targadi nang na ki punsida thokpo oiba targadi khoi khanggadori se kain no Khrista naksilakle eikhoigi yum naksilakle mari subadadi Thajou amasung haiba illu trust and obey verse 31 tabang panbasida eikhoina hingba matamda eikhoina ngamgadaba maram amakakang lei adugi maramda eikoi pangal nate eikhoigi lausing nate eikhoigi hotnajama namata nate ishorgi wahi maramdi Khristana tambibagi matungina magi wahi se khaktang ne mangloi duise eikhoigi lausing mangani lumato lombanai eikhoina chaure phare haiba khudimasing tabang panbasida loinemak mangani aduna eikhoina ngasi pakiba thagre se masing humphuma thoida thagre se iribnu paduna kari hai aingondagi hena chawba nungjaw amada ibu pubiyo thadum sila nausing Khrista eikhoidagi hena chawba nungjaw mahaki wahai eikhoi dagi hena chawba nungjaw haiba nungjaw asigi mathakta lepse ishorgi wahai haiba thajase mahaki wahai do inse aduna thajaba eikhoigi punsida eikoi thajaba oiba tarida harau missing ogedabani karigidamaka eikhoigi thamoi nungnangba matam wakal khalaging biyo nahaki thamoi nungnangba matam harauba ngamdaba matam aduga ningba kaibna thanba matam aduga nungairasu nungaifam khangna matam khudingmak sing adu karma matam do ogin ayama matamda ishorgi wahaida thajadaba amasung mahaki wahaida haiba indaba nang amasung aina kanba phani hena kanba du panging hingaga leiba matamda adugma matam aduda nungaisu nungaifam khangoi pothapamsu khangoi langknagani charangnagani aduna karina Khristgi wahaibu thajaba amasung inma matamda asengba harauba lei adu iroi lobedi sini apa wapau sandogo hochumi Khristna anireksun lak matamda jati khudingmakte mpham khudingmaktegi maki khandokraba sing adu loinemak mana kan bigini loinemak kohkani adu thajaba ichile nausing haiba khandokraba sing kargi mapana kan bigi doribano Ishorna tabang pal haudungadi khandok pikre haiduna adum pangkan kan bigini haibadi natte apa wapau sandogo bigi mapana ibungo mahakna khandok pikraba khudingmak singsu aphaba wapau sanokpa khaktangi mapalna kanbigani aduga haiba dugi damakta tabang pal loinemak chatta boiba dar thaja bisil inausing haiba khandokraba ishorgi mangliba yawda naki immunung orambe naki pa orambe naki ma orambe naki nasil na orambe hojik nahak lona larik paminariba missing orambe hojik nahakna nakoi tuition tor missing marakta angang sing orambe makoi mama pa sing orambe adu ising thaba chatra matamda ising thaba chari immunung sing adu marakta yawrambe yai Nungtini mi kuimaki office thengnariba aduga tongan thak sufam da school da university thengnariba missing adugi marak aduda haiba mangliba khandoklaba yawsing si yawram bayai adun thaja bijil nausing apa wapau sandokse
Maramdi si Ishwar ganing mani verse 10. Aduga Khristana anirsung lakma matam na harba kanbi ba phangkraba khuding masing khandok leba sing asibu mahangna kanbi gani amasung pukat pi gani magi sabok sing adugi mapana aduga harba aduda mateng adu khuding mok sing adu oithokadori ba nang masung aina Aphaba wa paw sandok matam ne hoi chumi Khristana anirsung lak matam da mahakna khandok kraba khuding mak sing du masing amata tadana soidana kanbi gani chumi eikhoi ta boy ba ta ga adapa mi soidana sandokini wa paw adugu oi na sandok su mi adum sandok kadau lei adugi wakal du lei ba khoi marak tichil naw sing ya boy ba ta ga adu kiningai ni adu kiningai ni mam de khoi bu mi phana ba ko wi ba eikhoi gi punsi gi damak te hing ba matam da ada ta ya ba dum la ba matam de eikhoi to ko dum ta na Aphaba wa paw sa ata tai wana lobi Aphaba wa paw kanghan ba Aphaba wa paw sandok ba thazaba yan adugi matung ina punsi hingba dasu atatai oina lobi atatai oina los aduga Aphaba wa paw sandok maramdi Ishwar gi thojal na eikhoina sandok Aphaba wa paw du thaza khraba khuding mak sing do harba numi adugi pukhat pi ba du yawgani adu makhoi glona harba lakli ning tholei bag adu da serga du da Ishwar thagat mi be sing ogani adu nang amasung ai pam da bra Nahak na Aphaba wapaw sandok laga kandiba phangakpa thazab adugulana Khristgi phambai mang aduda lemin aduna Khristabu amasung Ishwarbu thagat minaba nahak pamdabra wakal tawi pranatos Ipaisor Khristana niraksuna lakani haiba gi achumba amasung asing buhai se khudin nahaki wahai gi mapana tambiba gi maramna Prabhu eikhoi gi punsi asina Khristabu lakpudu khawrang na ngai sabada punsi thorang to juduna naki aning basing hai thajaduna amasung injuduna amasung Aphaba wa paw sandokduna naki mingi damak amasung Aphaba wa paw gi maram gi damak ta awanang thajabana khaangu khoi mateng pangbi Prabhu eikhoigi atanba punsi sing eikhoigi amakpa wakhalon sing eikhoigi laithokpa punsi mahing sing de khoi kanbi Prabhu Gospel Community Church Lakraba Thajaba oikraba khoi khuding mak sing eikhoina sandok leba Aphaba wa paw amasung eikhoina tambiriba nahaki achumba sing asibu ningthijanba punsi du hingba thajaba sing khoi ohenbi singluku samgutbi eikhoi mum samgutbi Jesus Christ,